Kuki singi lifeline oiba lambi semba ministry na yakhre thabak ton thona ba Manipur lengal ta khanga rakhre. Kuki sina kangpok pidisa tharam economic blockade khuduk tege handokre. Foothills Naga Coordination Committee FNCC ga ngarang wari sanabada Manipur gi Home Commissioner N Ashok Kumar na German road natragana Tiger road na singbu siambagi ayaba lengan pikiba leiti haina thajaba pibadigi lambi adu sa tharamba ban handokraba matungda lambi adu siamgadabani haina ministry na Manipur lengal irakpa sirol ama social media da viral oirakli. Ministry of Department of Northeastern Region donor na di Manipur gi singi sarukta lambi semanabigi matana Manipur lengal tharakiba sirol du August taruktani amasum donor ministry gi joint director Pausian Mung Tanglut na Manipur lengal ki chief secretary da ayiba sirol ama tharaktuna Kuki NP Manipur gi apambagi matungina singi area da phauna ba yaba lambi ama semanabigi matana khangarakibani August amada Kuki NP Manipur India ki President Draupadi Murmu da memorandum ama pisinduna Manipur gi singi area sinda akhana ba phauna ba yaba lambi sembi na bataksinki kumza English ngani ga kungo humdoi gi me ahumdi gi hauna Manipur kangluk ki hana sunaba thaudok sing leptana thulaki ba maramna Kuki furuk ki miyoi sing satok sin tawbada saunu khudong saraba mayukna ba maramna singi area da akhana ba phauna ba yaba lambi ama semgat gi tangai phadaba lei hainasu Kuki NP Manipur India gi President taksinki Ministry na tharakliba sirola duda Tiger road natraga German road na singmagi maming dipandi adobo Kuki singi lifeline ni hairiba lambi asidi naga singna palliba German road Tiger road haibasi natanan laiti masimang state government ka central government gi marakta pau phauna daba manba phibam ama semgali natraga na naga singi asawba phathana ba lambi semgi yaba piroi haibana singba phongdok pra haibasi haujisu wanga moirakli amaromda Naga sing na namna kundaba mapamda German road Tiger road haina mingthon ba lambi semjilakpa amasum suspension of operation da lariba Kuki militant sing designated camp sajilakpagi mayukta FNCC na Kuki sing sanghandana bagi matangda kaukhiba bangamari ledana ngarang Manipur gi Home Commissioner ga wari sanakhiba da state lainga na asiguma makhal gi lambi semnabigi ayaba pikhiba leiti haina phungdok laikrabani kariguma logi wangmra asiguma makhal gi lambi semnaba tarabadi mathau taba action lakutkani haina nakal ani na yana ba purakhi so agreement amasum designated camp gi matang naga singi pukningda phawriba nungnang bu punama ko honana bi state lenga na athuba matamda center ga tana duna matik saba thaurang lakhatlagani haina sunakal ani na yana ba purakhi hairi Sumai kokok tuna popi pambi thajilak pigi matan state lenga na war on drug lauthok tuna popi thabagi thabakta sienari bamiyoi narcotics drug and psychotropic substances eki makhat matangda matik sab action lakotuna lakti sohari Amaramda Marashid Walking Committee Kuki CSO na National Highway 2 da Kauramba Economic Blockade Kudak Tigi Handokre Hiramasugi Matangda Committee na Tadorak Patsirola Manahai Kuki Zaupruki Miyoshin na Tiangnari Bukudong Sada Vasingi Matangda Manipurgi Governor na Akanava Miyang Sanglakuna Kangpok Pidagi Susampur Power Numit Kunni na Tamlakiba Ating Balakto Hanabigidama Tawimal Kangoli United Naga Council nasu miyoibigi minung sida yumpham oiraga lambi hangdona bohona bada laukiba thaudang thagani haini adomenama Kuki Zau Furuki Lifeline kanaguma organization matana matung tarakpada athingba pina bohona roidamani hiramasigi matana Kuki Zau Furuki miyoising na matam punamakta lambi paring asida ayat apan pirakpada mayukna ba sem sadunu lei haina su sirol sina phungdorakli Ulfa NSCN gi militants na Assam Rifles ki camp attack satakri Awang nupuk lamdam da kulai paitun ning tambagi lan horibi United Liberation Front of Assam Independence Ulfa amasum National Socialist Council of Nagaland NSCN gi apun matima mana ngasi ayuk Arunachal Pradesh ki Tirap district ta leiba Assam Rifles ki camp amada attack satakri report amagi matuina thawdo asi ngasi nungalamdai pung ahunga makhairon tabra thokibani khulai matik sana paiba militants in Assam Rifles camp na nongmai round kunga mangaro kapsilakraba matungda Assam Rifles ki personal singasu light machine gun LMG sisinaduna khut hanki amasum nakal aniki marakta akan mono khutonaki thawdo odur aso apana masumi simina yawbigi report phangdri thawdo thokraba matungda security forces na mapamadugi akoibada paksana thibu humbigi thabak sathaduna militants in khungulli na bonari Independence Day tharong ki mangoina lamdam asomda ingtabagi phibam kahenabagi panamda militants in Assam Rifles camp attack sa tharakibani haina report amana phongdokli Indigenous Peoples Forum Manipur na sinduna malem gi yahlomi singi numit pangtokre tramna US dagi Indian sing tandokpa yaraga NE dagi Myanmar sing kari gi tandokpa yaroi radio
North East Indigenous Peoples Forum NEIPF ki miyang makhada Indigenous People Forum Manipur IPF em na sinduna malem giyalo mising ginumit ngasi City Convention Center Impal da pangthokre. Indigenous Peoples Right to Self-Determination a Pathway for Food Security and Sovereignty haiba theme gi makhada pangthokiba thoramadura Tripura Mortha Party ki sipsu oriba Tripura gi ningtho Pradyot Manika Dev Barma na sibges hoina saruk yakhi sibges ki warol piroduna Pradyot na hai awang nong pokta laiminari bi yellow fruit basi amat oina laiminaga dabani haiba ki wakhalon da thorama saruk yaba lakhibani Donald Trump India masa kaya tanthorappa yaraga awang nong pokta ki Myanmar amadi Bangladesh sing kari tanthokpa yaroi doribano awang nong poksa khotna India sokhatpa khak oithok loi haiba wafom yawna phongtokhi Singi district singdagi Valley Based Police Unit sing withdraw tawgadabani kotu Constitution ngak seliba Tribal Hill District singda Valley Based Police Jurisdiction extend tawba yaningdi athuba matamna kangpokpi yawna sing district singdagi Valley Based Police Unit sing withdraw tawgadabani haina kotu na Manipur Sarkar gi Chief Secretary Punit Kumar Goyal da member na pisenduna taksingkri kotu gi maikei digi ngarang secretary asina kangpokpi satkiba khongsat amaga mari lenana kotu gi maikei digi pisin kiba member na maduda makhata na hairibana Tribal Hill District sing the Valley Based Police Jurisdiction extend to Bahibasi Indian Constitution ki Article 371 C violate tawani Article asigi matu in Manipur gi singi jaga sing the Special Administrative Arrangement amasum autonomy piribani adubo Constitution ki Article 371 C violate tawraga singi area sing the Valley Based Police Jurisdiction extend to basina Constitutional right adu khongauna bana thawong asi hill area committee ki authority singna yamna kana nungnang pokhali thawong asina kukijo miyam gi security autonomy amasum identity ta sound akai thokhali maram aduna kangpokpi yauna atai singi district singdagi Valley Based Police Unit sing withdraw tawgadabane singi area sing the Valley Based Police Unit sing jurisdiction extend tawba aibasi constitution gi mayuktani amasum asiya bangamloi tribal singi lairiba traditional jurisdiction boundary kaihanda thamgadabane asiguma thawong sing asidagi singi miyam ngak senabagi dama constitution gi provision sing adu ngak sakadabane hairi Amaromda Kangpokpi district lairiba relief center sing haujamaki oina thingjina na bohona ba haibsi yamna sumnaba mane khudakta camp sing asi thingjinna lanjena duna lairiba miyoi singi wokal nungai handabada natana kudong thiba kya thuangani maram aduna mapung phana santi hanjilaktriba phawa relief camp sing mapung phana mathau to hongi gadabane ri Manipur amasu Myanmar illegal immigrant amasum ain kaina lam khopsalaku singi saitheng mayunari enberen Manipur amasum Tripura state ani si illegal immigrant amasum ain kaina lam khopsalaku singi sound saitheng phangli haina former chief minister enberen phongok rai pramotha party gi lusingba amasum founder oiriba Maharaja Rais Pradayo Manika bungarang hengang da leiba maki residence okpagi thorong mari leidana former chief minister sin makhata na haikibada Manipur amasum Tripura leiba ani si इतिहास की ओइना अनकु मरी लेनब सिंगी मथक तंगा सिसु मखाता न लेवानी की मरकता न थाना बियादरब मरी सिंग लेनरी स्टेरसी हौजे इलीगल इमिग्रेंट अमसुम आइन काइन लम खोपसलकु या कया की सैथिंग फंगली बासी कोहनब की दमक त्रिपुरा की लुसिंग बासी का मखाता न खनखि ताइप्रा लोथा पार्टी की लुसिंग बासी न त्रिपुरा अमसुम नॉर्थ ईस्ट की मियान पीकिबा कमिटमेंट दुना मंगोन हेन थौना अम लेहले इशू सिंग असि पुन थिंगनमिन मथक ताइखि